Manipurda sa Kargil Vijay Diwas pangthokre lengang lamdam sida santi hanjilaknaba kana honari miyamna sumateng pangbiyu Governor Inkum jalising masama pamaudraga mapalda Kargil da songna kivalamfamda Tauna lairaba Bharatki Army singna makhoi punsi khathokuna leiba asigi ningkha tamba territorial integrity ngakuna langam phiral pahankiba Kargil Vijay Diwas ki ningsing thorop Manipur da so Governor Ajay Kumar Balana luchingduna Imphal ge Paris compound leiba MSFDS ki auditorium da ngasi pangthokre thorom aduga mai lenina Manipur da thokliba tangdu leitadaba irang asigi matangda palladuna Governor na hai lamdam asida mahausagi phibam da hanjilakpa mara chepa punsi mahingda hanjilaknaba security force amade civil society singa khusamnaduna lengangna kanna honari state asigi hiram khudimakta tapna mangjel thaba lamdam ama haibodo oirakli amaga nungsi chanana laiminaduna state asi chakhwapa ingtapa estat ama ohense Manipur da thoklebi irang asina awaba mayoknaduna lairiba IDP sing masa gi mayumda hanjilana baleng an honari masigi mathakta makhoigi damak senthok lambi la annaba tonga me scheme kaya amasu semle lenga asina paikhali ba thabak thorom sing asida lamdam asigi miyamna amato oina mateng pibiduna lamdam asida chakhapa lamdam ama ohensi hana phongdokhi mahangna makhada na phongdokhi wada Kargil Vijay Diwas ki ningsing thorom pangthokpa asuna tunggi mirol singda leba asigi thongna fara balarmi singna leba ki damakta mathwai kathoki ba heroism gi thaba adu matam punamakta ningsingduna leiragani amadi leba asida apunba sagatpaga loinana chawthoksaba pui haina phongdokhi leba asida mapalamdagi singnarakpa sing thongna fana mayokna bangami haibase Kargil gi lamfamda utkre masigi mathakta sahi asigi methada Pakistan sponsor tauba terrorism gi chatharakpa thabak thoram amada Jammu and Kashmir gi Paragam district ta terrorist singna misam hatkibagi thodokta adugi matik chaba pakhum operation sindu chathaduna Pakistan occupied Kashmir gi mafamda leiba terrorist ki infrastructure mapallom thugai bangamki thonga simang leiba asi terrorism gi mayokta lepangamba leba amani haiba malem gi miyamda takre lamdam masida thoklibi irang asida su armed forces singna pamdawa thodok sing thoktana ba achouba thodang dauduna laklibani haina phongdokhi ngasigi tharom adu DGP Rajiv Singhana purisai tawki amade MLA TS Biswajit MLA Karam Syam Army amade State Police ki makok thongba official sing lenga ki maru oiba official kaya so ngasigi tharom adu da saruyaki makhatara papauda center na NIS2 da miyam chathok chasin yahanaba pressure tawrakpadagi Kuki Jo Council na sinduna Kangpokpida mipham pangthoktuna khanagadori Ministry of Home Affairs MIC na maru oina National Highway 2 Imphal Dimapur lambida miyam athingba yauduna chathok chachin yahallu haina akanba pressure pirakpadagi Kuki Jo Council na sinduna lakliba tha asigi kunmapal gi ayuk pung 13 taba matamda Kangpokpida laiba LNC Hotel da mipham pangthoktuna khanagadori hariba mipham adu da tribal leader CSO intellectual amade political figure kaya su saruya kani haide tha asigi kunmapala pangthokodariba mipham ase Kuki Jo amade maite community gi marakta khu thanada bahabagi matangda chaliba tha asigi haukiba tang 10 mipham pangthoknana ba taramba du Kuki khulai paibal lut United Kuki National Army UKNA na thinglakpadagi pangthokpangamdana lakhiba adugi matungda pangthokadaba mipham amani haide News Agency Power Corridor na tawrakkiba report amagi matung inna tha asigi 10 pangthokani hana toramba mipham adu Kuki Jo leader singi marakta tunga mot khenaba kaya lakpadagi hairiba mipham adu pangthokpangamkhidabani su hairi sahi ani halaklaba Manipur da thoklibi rang asibo laksinduna ingta pa hanjilaknabagi pandamda India lengana paikhalakliba tunga khongthang sing adugi saruk ama oina Ministry of Home Affairs ki maikadagi National Highway 2 da ayepa amade athingba yauduna miyam punamak chapa yahannaba informal oina hairakpagi matung ina Kangpokpida haidiba mipham ase pangthokadabani haide panba yabadi Imphal amade Dimapur lambi haina su khangnariba NS2 asida hauji naga amade Nepali yauna miyoi kaya chathok chachin tawnare thajaba yabagi source amagi matung inna Kuki Jo Council na Kuki Jo group singi marakta
confidence building sagatpa ngamgani habagi thajaba thamduna NH2 miyambo athingba yauduna chathok chachin yahananaba MIC na Kuki Jo Council da hairakibani haidei tha asi kulhumda da Committee on Tribal Unity Kotu National Kuki Jo Council gi tungan members singna saruk yadana pangthokiba cross door mipham da NH2 da miyam chathok chachin yahanaba MIC na pressure pirakhiba adugi matungda munna khannaraba matungda condition anida miyam chathok chachin yahanabagi warep lauki haidei hariba condition sing adudi Central Paramilitary Force sing ngak senduna NH2 da miyam chathok chachin yahanba amadi Imphal da yaukiba nongmada changdraba yadraba mathau taba polamsing NH2 gi paring da lairiba singgi miyoi singdasu mapum phana supply tawgadabani haina su yanaki hairi condition kharagi makhada NH2 da miyam chathok chachin yahanaba Kuki Jo miyamna taliba political demand ase surrender tawbagi wafam kari su lakloi makhoi gi maikei degi de insolence pidriba makhei mitop singna singi mafamda amadi Kuki Jo singna Imphal da kaidongnungda chatloi haina mipham aduda saruk yakiba Kuki Jo Council gi senior member amana phongdokhi hairi makhatarapa pauda mausagi khalkai tharakpane laina makhal kaya po alagli somorjit aikhoi gi laijariba mausagi khalkai tharakpadagi anauba laina makhal kaya polaktuna aikhoi da chauna khudong thiba nangali haibasi ngasi gi mirol na khangadabani haina Democratic Alliance of Manipur Desamgi President Mayengbam Somorjina phongdokre wafam asi desamna sindina June 22 da pangthokiba anirak suba environment and quiz competition da makom mathang tarak kharaba mahiroi singda mana matham yenthobagi tharam ama takyal da laiba kindergarten Montessori school da pangthokibaga mai lenyana phongdokhibani mahangna makhata na hai miyoi bai khoina nami khudingi sijinariba single use plastic asi sijinaba loiraba matung mafam chana hundoktuna recycle tawbagi mahut panglangda langthokpana nongmagi mahusagi khalda akaiba kaya pirakle makhal makha kaya gi laina tholakpa aying asagi fibam honglakpa khanghauduna ising ichaw tholakpana chingba ase kannaba honabada tungi yumbi oirakadoriba mahiroi singda single use plastic use sijinabagi mawong matau amadi thingba haujiktagi hauna tambi hawba mathau tare aikhoina sijinaba loiraba plastic gi polam kaya mafam chadana langthokpana pukri turelda tasinbadagi sanga na chachaba matung aikhoina amuk sanga sing adu charubadagi anaba makhal makha kaya gi laina narakpa thengnariba ase thingba ngamnaba aikhoi puna honaminasi haina su phongdokhi makhatarapa pauda Parliament ki monsu session tatana adjournment tawbadagi miyamge tax money crore kurhumdoi mangankre tha asi kunga mathoidagi haukiba August 18 phawba chathagadariba Parliament ki monsu session ki nami mangani haujingkre aduba tha asi 18 hauduna ngarang phawda nami mangani chupna chatharakiba Rajya Sabha amadi Lok Sabha gi session adu Bihar SIR Operation Sindur amadi Paharagam terror attack ki matangda opposition ki maikedi pukhalakpa tungan bawafam kaya na maram oiduna house ta jai na bathokpadagi nongmata phawba mapum phana proceeding chathabangamdana adjournment tawduna lakle haukiba ningthokaba numitagi hauduna chatharakiba Parliament ki motion session asida productivity kaya laikhrabasu house ta opposition amadi ruling party ki marakta thokpa charangna aduna maram oiraga tatana minute amada 2.5 plus charging tawba Lok Sabha amadi Rajya Sabha gi apunba Parliament session asida leba asida lairiba miyamdagi tax oina khongatkhiba yamlaba sempham sing arembada mangle Lok Sabha amadi Rajya Sabha gi Parliament session asi nongmada tangai fadana lunch hour khaidokraga punna pung 3 rom proceeding tawgani haina miyamna panaribani lisinganiga subna taragani thoida matamdagi Parliamentary Affairs Minister Pawan Bansarna leva asigi Parliament session asi chathabada minute amada 2.5 lakh charging tawi hana phongdokhiba laikhrabani aduba matamdagi Parliamentary Affairs Minister Bansarna phongdokhiba statement adu lisinganiga subna taragani thoida oibana chaliba sai asidadi aduki matik Parliament session gi charging yamna hengal amnagani hana thajanare aduba khwaidagi nawa Parliament session phambagi statement figure ama calculate tawbagi update laitribana lising aniga subna taraga taru Minister Balsarna phongdokhiba data aduda yumpham oiduna calculation tawbani haina
ꯗ ꯗꯦꯂꯤ ꯒꯔꯥꯖꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯅꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ PRS ꯂꯦꯖꯤꯁꯂꯦꯇꯤꯚ ꯔꯤꯁꯔꯆꯅ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯗꯨꯗ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯆꯔꯥꯡꯅꯕ ꯊꯣꯛꯄꯗꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃꯠꯇ ꯆꯠꯊꯕ ꯉꯝꯗꯅ ꯍꯥꯎꯁꯀꯤ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯟꯅ ꯃꯤꯅꯤꯠ 913 ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯗꯨꯅ ꯁꯨꯞꯅꯇꯒꯤ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 4 ꯈꯛꯇꯃꯛ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯅꯤꯠ 1,113 ꯑꯔꯦꯝꯕꯗ ꯃꯥꯡꯕꯗꯒꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 54ꯇꯃꯛ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤ ꯍꯥꯏꯔꯤ꯫ 22ꯗꯒꯤ ꯍꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯗꯨ ꯖꯨꯂꯥꯏ 25 ꯐꯥꯎꯕꯗꯗꯤ ꯄꯨꯟꯅ ꯁꯦꯁꯟ 5 ꯐꯪꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 30 ꯁꯦꯁꯟ ꯐꯪꯒꯗꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯃꯤꯅꯤꯠ ꯑꯃꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ, ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥ 2.5 ꯂꯥꯈ ꯆꯥꯔꯖꯤꯡ ꯇꯧꯕ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯅꯤꯠꯁꯤꯡ ꯑꯗꯨꯒ ꯄꯨꯔꯤꯅꯕꯗ ꯃꯤꯌꯥꯝꯗꯒꯤ ꯇꯦꯛꯁ ꯑꯣꯏꯅ ꯈꯣꯝꯒꯠꯈꯤꯕ ꯀ꯭ꯔꯣꯔ 200 ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤ 29 ꯐꯥꯎꯕꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯦꯖꯣꯜ ꯇꯧꯈꯤꯕꯅ ꯃꯤꯌꯥꯝꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯡꯂꯤꯕ ꯇꯦꯛꯁ ꯃꯅꯤ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯑꯣꯄꯣꯖꯤꯁꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯗ ꯇꯠꯇꯅ ꯆꯌꯦꯠꯅꯕ ꯊꯣꯛꯍꯟꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗꯒꯤ ꯈꯣꯝꯒꯠꯈꯤꯕ ꯇꯦꯛꯁꯀꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯤꯌꯦꯇꯔ ꯑꯥꯏꯀꯣꯟ ꯔꯇꯟ ꯊꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯗ ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯊꯤꯌꯦꯇꯔ ꯑꯥꯏꯀꯣꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯀꯜꯆꯔ ꯄꯔꯁꯣꯅꯦꯂꯤꯇꯤ ꯔꯇꯟ ꯊꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯀꯥꯡꯊꯣꯔꯛꯇꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯥꯏꯀ꯭ꯔꯣ ꯕ꯭ꯂꯣꯒꯤꯡ ꯁꯥꯏꯠ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯀꯜꯆꯔꯦꯜ ꯄꯔꯁꯣꯅꯦꯂꯤꯇꯤ ꯔꯇꯟ ꯊꯤꯌꯥꯝ ꯏꯝꯐꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯇꯟ ꯊꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯦꯞꯇꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯀꯤ ꯈꯨꯠꯊꯥꯡꯗ ꯐꯥꯎꯕ ꯔꯇꯟ ꯊꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯒꯤ ꯀꯟꯗꯣꯂꯦꯟꯁ ꯃꯦꯁꯦꯖ ꯑꯃꯠꯇ ꯄꯤꯕꯒꯤ ꯃꯇꯝ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯣꯖꯥ ꯃꯤꯔꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯤꯔꯥꯏꯔꯛꯄꯅꯤ, ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯕꯅꯤ꯫ MP ꯕꯤꯃꯣꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯔꯨꯝꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯁꯤ꯫ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯍꯦꯜꯊꯅ ꯕꯦꯁꯤꯛ ꯐꯥꯎꯟꯗꯦꯁꯟꯅꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯂꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯕꯦꯁꯤꯛ ꯑꯦꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯀꯥꯏꯔꯛꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯤꯔꯛꯀꯅꯤ꯫ ꯑꯣꯖꯥ ꯃꯤꯔꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯤꯔꯥꯏꯔꯛꯄꯅꯤ, ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯂꯦꯛꯆꯔꯔꯁꯤꯡꯅ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯣꯏꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯣꯖꯥ ꯈꯔꯅ ꯎꯈꯤꯗꯕ ꯆꯍꯤ ꯑꯃꯒꯤ ꯇꯂꯕ ꯂꯨꯄꯥ 1 ꯐꯥꯎꯕ ꯐꯪꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯥꯏꯔꯝꯂꯒꯅꯤ ꯈꯟꯕꯗ ꯇꯂꯕ ꯐꯪꯗ꯭ꯔꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯨꯅ ꯃꯍꯩ ꯇꯝꯕꯤꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯤꯕ ꯑꯣꯖꯥ 703 ꯑꯁꯤ 2018ꯇ ꯀꯟꯇ꯭ꯔꯦꯛꯇ ꯂꯧꯈꯤꯕꯅꯤ꯫ 2010ꯒꯤ ꯖꯅꯋꯥꯔꯤ 9ꯗꯒꯤ ꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯂꯤꯒꯦꯂꯥꯏꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕꯤꯅꯦꯟꯁ ꯃꯇꯝꯁꯨ 2018ꯒꯤ ꯖꯅꯋꯥꯔꯤ 8ꯇ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯄꯤꯗꯨꯅ ꯀꯟꯇ꯭ꯔꯦꯛꯆꯨꯑꯦꯜꯗ ꯇꯂꯕ ꯁꯥꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫
ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯀꯌꯥꯕꯨ ꯁꯦꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯣꯖꯥ ꯆꯥꯇ꯭ꯔꯨꯛ ꯑꯁꯨꯝꯅ ꯑꯍꯨꯝꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯦꯞꯈ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯗꯣꯝꯗ ꯆꯠꯂꯛꯀꯅꯤ? ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ITPꯁꯨ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯣꯖꯥꯁꯤꯡꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯏꯔꯥꯡ ꯂꯩꯔꯕꯁꯨ ꯂꯝꯕꯤ ꯅꯤꯡꯈꯥꯏꯕ, ꯊꯣꯡ ꯇꯦꯛꯂꯛꯄ ꯃꯇꯝꯗꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯊꯣꯛꯀꯦ ꯈꯜꯂꯕꯗꯤ ꯂꯣꯏꯅ ꯄꯤꯊꯣꯛꯄ ꯌꯥꯕꯅꯤ꯫ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯔꯝꯕ ꯍꯥꯏꯕꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯝꯄ꯭ꯂꯤꯀꯦꯁꯤ ꯂꯩꯔꯕꯁꯨ ꯁꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯗꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯝꯕ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯨ ꯆꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫